reality oiba wa amakhatang hajage masibu thamoigi nakongna tabi kariguma nahaki nopina masi khatang khallaba aigi inembo ase aigi nungsijakraba mapuroibagi jannat ni haina aduga manembokna masi khatang khanbiraba aigi imau nupi ase aigi nungsijakrabi aigi nungsijakraba isu singi jannat ni haina madu oirabadi adumlaba yum ado yamna ingna chikna santi oina leiba ngabani khanja please adom so try to be karigumba atemba wahayase adomda yamna valuable lei haina khanbiraba atopa maru khudingmakta khanghanbiduna imung manunggi nungsi chang leibada adom ki achouba thokdam